Bishnupur Police na international market ta lupa crore 13 rom oigadaba drug phagat pangamkhre haukiba tang ahumda mayang Imphal Bangunda naronda drug yolle haiba akaknaba pau ama phangbadagi additional SP operation okramcha wangkhombana luchingba police ki team amana mayai lambida achat awoksing check tawbada phagat pangamkhibani Technopol District Police and CDO NAF amadi NCB gi apunba team amana Technopol District ki manung chana leiba machi khulda tharamba poppy pambi sing yanthatkre Chayol ama chupna chathagadaba janna ayusadi dibas ki saruk ama oina cycle rally ama ngasi Chief Minister Nongthombam Biren Singh na lamthakre rally asi Pradhan Mantri Bharatiya janna ausadi pariyojna gi Pauzel Singh miyam da pinaba pandamda pangthokpani Mitai Maitai bu India ki Constitution gi makhada Scheduled Tribe list da chalhanaba mathau taba thabak sing paikhat piu haina Scheduled Tribe Demand Committee gi meet sing na Rajya Sabha gi MP Lesemba Sana jawbaga unaduna taksin krai More Battalion Nipum doi suba Assam Rifles na senduna Know Your Army Mela haiba thoram ama More Dalbati Ground pangthokre ngasigi mela aduda battalion asigi commandant Sumit Sut yauna school angang singna ribbon kaktuna mela asibu hogdokhi Public Health Engineering Department PHED Morena matam kaya dagi More praja miyam da thaknaba aphaba ising pinabagi da makhauzik hauzik More ward number 8 da paikhatliba ising tanki sing semgat sagat bagi thabak sing mapung fana chathari Directorate of Ayush State Ayush Society Manipur amadi Maitai Laimarel Sinai Sang Achan Bigay na sinduna ngasi Achan Bigay da laiba Maitai Laimarel Sinai Sang da ngasi Ayush Free Health Camp ama pangthokre